Sakangdabasingna wari sanasi haina kaurakpadagi chapminakiba miyoi anigi manungda ama sire amana sokpadagi laikanari. Laikidraba miyoi adugi maming Laisram Johnson, chahi kuntraga manga, apokpa Laisram Dhananjoy Kawi, Imphal Eastki Laifam Kunaudagini hari. Soglaba miyoi aduna Ilam Roshan, chahi kuntraga taruk, apokpa E Mangi Kawi. Laikidraba Johnson ga laikai amata da leminabani. Impact News na fangba pauda Laikidraba Johnson, DM University gi maning thangba thangmaiban gi sarukta spa hangba miyoi ni hari. Soglaba Roshan ga loinana sakangdaba khulai paiba kharana kaurakpadagi makhoi ani punna wari sananaba chaminakibani. Adubu ngarang numidang pung 3:30 tabada makhoi ani gi manungda Laikidraba Johnson hariba miyoi asi Sengmai Police na konba Khurkhul PHC da sokpadagi miyoi kharana thamjilambani hari. PHC adugi staff singna admission taunaba harubada sakangdaba miyoi sing adu asokpa Johnson bu Durgamnagar chenthokibani. Matam aduda PHC gi staff singna laingnaba thaurang torakpada Laikidraba Johnson siduna purakpa oiramki hari. Mahakki hakchanggi mafam ayambada chaifam naina tamthina fubagi dakfum kaya leramki. Loinana soglaba Ilam Roshan na ngarang numidang wairam pung 5:30 rom tabada Langol da leiba Sija Hospital da pukhalakki hari. Roshan gi masada su chaifam naina fubagi dakfum leramki. Asokpana maram oiraga ka henna masa sonthabana lengba otpa fawba ngamkide. Asokpa Roshan hauzik Sija Hospital gi ICU da laikanari. Laisram Johnson puraga halamkiba amadi Roshan bu tamthina furamkiba thaudok asi karamba lupna chathakibano haibagi chapchaba wafam hauziki oina khangba ngamdri. Loinana thaudok asida Janariba singnasu singdorakpagi wafam leitri. Thaudok asigi matangda Sengmai Police na case ama lakhotna thijinba haukhre.